lalaiba mikupta mahake koladu phatlauna paikhali phone hek paikhalakpaga Nokuljan lalaiba da nungshina kaurakpani tabra lalaiba ipane lalaiba harauna pakhum bijare babo khangjena cha yam thajadana call tawbire kai takpigadabano hekta haibiyo asukuiba matamse pabung hoy Yaireima hoyge paw matang khawrang ngai chabane na chala laibana Nokuljan nukladuna haire khangida ipaso ichala laibana pumnamak asigi paw soidana taninglamgani haiba ipana call tawraklibase ichada wafam khara sinagi haiduna tawrakpane lalaiba dum khomjai oi ekta takpiyo kari thabagoirabano pabungna nachada sinagi haibiribaduba Nokul sor asangba ma hontokladuna haire atai karisu nateda Yaireima su masase mapung phana hojekti phare sinthoi basu NDA training da laikhribanina ai yumda namasi ani siga thoraklagi haina leple adu buluri badi Heereima pokpi namasi le shilembi masa yamna sonjinkhre BP stroke tawbadagi hojikti paralysis tawduna wheelchair gi mating lawduna leiredo aina sida ithanta sinabasu ngamba oitre aduna ai thoraklagi haiduna nangonda paw phorakpane thoklaklani haiba pawdu tajabada lalaiba haraubana mahakki masado leita fam khangjadre pumnamaktagi hena mana uninglibadi Yaireima ne nungshi saktamna tamkhibana mahakki mitmangdai ke kulot khrabasu ngasi su mahakki thamoide Yaireima bu nungsijabagi chang adude samna maphai amagi chang hanthadre hena nungshiribani lalaiba mapabung Nokuljan da haijare oi adudi pabong thopiraklo adu pabong numit ka dile pirabo tiketo nacha sidai kakjaraklora Nokuljan nukladuna yare tiket kidi aikhoi ahumgi kakle lakliba det tara sida thoraklagi haina leple airport phawbada nang aikhoi bu pick up tawroro lalaiba ngaklapna makha tarai haibiri basibu pabung nacha gyana mataba ngamjadre mi ahumgi tiket kakle hairi basibu Nokuljan phat hairi he aide ikaw kawrure chumi Infal da thorakadori base aikhoi ahum tane namasi aniga aiga tane lalaiba mahakki thamoida Yaireima di haiduna kan hangningba poklai adubu madu mahakna hangba ngambagi thaunadu leitraduna tuminna leijai wa khangba Nokuljane tapna haire ipagi lalaiba ichagi thamoida chongliba mihulgi marol aisu khange chumi Yaireima matam khradi thoklaklaroi maramdi haujikti aigi thabak pumnamak asai magi kokthakta tarido aduna mahak aigi ihut chinduna business trip amagi damak Bangkok ta chatkigadore madu halakpagadi Infal da masu aigi thabak sang asai puduna leiragadabane pabong yam phaba wafamne adu pabong mahakpu kanaga chatminagadoribano mathantara mabukning wana hangjabo hangne Nokuljan pakhum piri nate Chennai the business partner maitai macha mamanaba magane magi private secretary Nancy haidana angang amsu yawgane lalaiba mahakki wakhal aduki matik leita jadaba haibadu oire asumna ngahak wari sanaraba matung phone du thamnakre atai ehenba wari sadawsu Yaireima gi wakhalda karisu hangkidre mapabungda lalaibado hainariba sanariba pausing adu mani madi langlenda su tamlamlaga lalaiba mayum maikai panglakli hongba naiba miyoibani onba naiba taibangni sel sen yekna mamayani panbagum miyoibagi thamoisu nungpal naina chatnari masadagi oijaba thinari punchigi lilani ningsinglai William Shakespeare gi saireng all the world stays and all the men and women merely players they have their exits and their entrance miyoiba khoise taibang kumai yauriba kumai roi ngaktane aduga pak chawraba taibang asina mapu mahakna sembiba loinaidraba kumai sana pamphampak aduni siba naina hingnabani nongmadi soidana sigani nang aigi matamadu ngainaba khaktani akon ahangi wane ten khraba punchi matek asida kalak kingthinaba
hatnaba sunaba miga gi marakta hu puba nungsit kya su sitlibane. Yaireima mahakki wakhal adu tasena onba haibadu oikhre. Thokriba thodok sing asidai karino khangdaba liching amana mahakpu koi chingduna pori. Mahak Bangkok thadoknabagidamak loisili. Mama ibe masitalsu machagi manakta changlai. Aduga tapni Yaireima da hairi. Imagi bema nupi macha nangna business partner oiribani haiduna ibungoriki ga Bangkok da chatkani hairibase imadi kaya pamdida. Imasina hairibase ichana thantane asoi angamtana nangbu sinaduna leibasida hairibani. Yeng thokriba thodok pumnamak imasidi ngarangta thokhibai khale. Ningsinglubada tu chungba phawi. Yaireima mahakkidamak wajeribi mamasibu themjelai. Imase haujikti imasioi pabung amadi sinthoibigi daitase nacha Yaireimana ikok thaksida haptuna purabane. Ai kanadaba wakhal amata aigi koksida changde. Wajeribi imasi amadi pabungbo amukta mahausagum nokhanjage haibase nachagi asane. Karisu khanbigano ai nansiga chatminagadabane nupi thantana ti. Sital machagi maithongdu pena yengjai. Phare Ijanabu khaladi nang pabung sigi yathangni hikdokpasu yaba nate. Imasitana pakhatchaduna pangangang liba haibaduni. Phare loishinjaro. Yaireima mamasina chatkhribadu yengduna lehawi. Adubu Yaireima mahakki thamoida chakliba machemsi Heereima gi laman khumningbagi mai adudi chakpa sum hengalakli. Angang oiringai gi family pulap kapminakhiba photo du munna nuksina yengli. Mapabung nukul jana mayaida chair amada famlaga angang oiriba sinthoibabu pamli. Heereima amadi Yaireima anina mamasi singna makhut samduna nakanda lepli. Yengbada mabukning adum nuksiraduna hikna launa kaplai Yaireima do. Ngasidi machemsi leitri. Machemsi Heereima na mahakki loiramdai mikupta utlamba manaw nupibu nungsibai matawadu Yaireima na kauba ngamjade. Phatraba Robert ki mathakta amukta makhut magna penna laman singlagi haibase mahakki ahanba wasakni. Machina thokna machemsi gi saktam adu yengduna Robert pu singladuna haire. Atuk pukchen pikpa atuk minungsi yaudaba. Ichemse nangina naw Yaireima naw isemsi gi laman soiduna khumjarake. Leirei paktagi amukta dilechil pa mai hangduna yengthabira uko. Aina ngasi wasaklib asini. Robert pu hatuna ichemsi gi laman chingba ngamdriba makai aigi koksida karigumba amatagi wakhal changkhrare. Ngamdaba matang thoklagana ithanta isagi license ganchina kapsinjaduna sijakhigane. Asi wakhal khalladuna Yaireima magi license gan aduda mayana chekduna wasai. Robert nang nanthokduna chenkhraibagi pau aisu tare. Adubun hak kadai phawa chenba ngamgane. Athaidagi ngamlabasu aingondagi nangna chenba haibachidi oiroi. Asi khalladuna Yaireima magi mafi marol sing adu chetnanaba sim saba loirakle. Tanjaduda nensi su yaurakle. Madam firol sing adu ai luchinjarage. Madam bu sar babungna amukta lao haire. Yaireima nensi gi wahaiduda machin kanglap tawna no e. Nenche aingonda cheche kaugira ichemsi kaugira kawomi. Madam haido kauganu. Aduga khoi babungdasu babung adum kau hairaga nangsidi haibiyam indiko. Nenchi tumina ngaihak le aduga tapna haire. Hoi madam ai semdau charage. Hoi ichemsi. Yaireima haifet noklaga wa makha tare. Ado nangbu sida leibase nungaibro. Nangsu yum sida leibade pangwa warabane. Khoi imasi leishi lembisena bada. Nensi tapna khumjare. Wadi de jemse ai thawne masidi sidabu wabu wadaba haiduna amukna nawna thijade. Yaireima nokladuna upai leitabai nangna hotnare. Nangi ma pabungnadi aigi private secretary gi post ki apply tawduna thabak tawkhraga aina yumgi thabak sijine haiduna soidana khalamlagane. Hoida sidaidi Bangkok tur hek loibaga Infal da pabungi thabak pomnamak aiga nangana panaduna makha jathadorabane. Nenchina ichemse khoi imaoide
ꯏꯆꯦꯝꯁꯤꯒꯤ ꯃꯅꯥꯛꯇ ꯂꯩꯕꯁꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯈꯜꯂꯨꯏ ꯑꯩꯗꯤ ꯏꯆꯦꯝꯁꯤꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯉꯝꯖꯔꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯇꯨꯡꯗꯁꯨ ꯑꯗꯨꯝ ꯄꯥꯡꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯇꯟꯖꯥꯗꯨꯗ ꯅꯣꯀꯨꯜꯆꯥꯟ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯏꯆꯥꯁꯥ ꯅꯣꯏꯕꯨ ꯂꯣꯏꯁꯤꯟꯕꯗꯨ ꯂꯣꯏꯔꯕ꯭ꯔꯣ ꯌꯥꯏꯔꯤꯃꯥꯅ ꯄꯥꯕꯨꯡ ꯂꯣꯏꯔꯦ ꯊꯣꯛꯅꯕ ꯇꯧꯔꯒꯦ ꯍꯥꯏꯗꯨꯅ ꯅꯦꯟꯁꯤꯒ ꯂꯣꯏꯁꯤꯜꯂꯝꯕꯅꯦ ꯅꯣꯀꯨꯜꯆꯥꯟ ꯇꯞꯅ ꯐꯖꯅ ꯆꯠꯂꯣ ꯑꯗꯨꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯆꯦꯛꯁꯤꯟꯒꯗꯕꯅꯤ ꯏꯄꯥꯒꯤꯗꯤ ꯅꯆꯤꯟ ꯅꯅꯥꯎꯅ ꯂꯣꯏꯔꯦꯗꯣ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯅꯣꯀꯨꯜꯆꯥꯟ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯊꯣꯛꯈ꯭ꯔꯦ ꯃꯄꯥꯒꯤ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤꯗꯨ ꯌꯥꯏꯔꯤꯃꯥ ꯏꯐꯣꯡ ꯐꯣꯡꯅ ꯎꯏ ꯍꯟꯗꯛꯅ ꯍꯦꯟꯅꯁꯨ ꯁꯣꯟꯖꯤꯟꯈ꯭ꯔꯦ ꯅꯣꯀꯨꯜꯆꯥꯟꯗꯣ ꯆꯍꯤ 2 ꯍꯦꯟꯅ ꯌꯥꯏꯔꯤꯃꯥꯅ ꯋꯥꯈꯜ ꯇꯥꯗꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛꯇꯨ ꯃꯃꯥꯁꯤ ꯑꯃꯗꯤ ꯃꯄꯥꯕꯨꯡ ꯋꯥꯕ ꯌꯥꯕ ꯋꯥꯈ꯭ꯔꯕꯅꯤ ꯋꯥꯏ ꯍꯥꯏꯔꯤꯕꯁꯦ ꯄꯩꯁꯥꯒꯤ ꯑꯋꯥꯕ ꯅꯠꯇꯦ ꯃꯤ ꯋꯥꯠꯄꯒꯤ ꯆꯦꯟꯕꯤꯅꯕ ꯂꯩꯇꯕꯒꯤ ꯑꯋꯥꯕꯅꯤ ꯏꯖꯠ ꯑꯃꯗ ꯍꯤꯡꯕ ꯅꯣꯀꯨꯜꯆꯥꯟꯅꯤ ꯐꯅ ꯋꯥꯈ꯭ꯔꯕꯁꯨ ꯀꯅꯥꯒꯤ ꯃꯇꯦꯡ ꯂꯧꯈꯤꯕ ꯅꯠꯇꯦ ꯂꯂꯩꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯔꯨꯞ ꯅꯣꯡꯗ꯭ꯔꯦꯝꯕꯗ ꯐꯥꯎ ꯍꯥꯏꯈꯤꯗꯕꯅꯤ ꯑꯁꯨꯝꯅ ꯌꯥꯏꯔꯤꯃꯥ ꯑꯃꯗꯤ ꯅꯦꯟꯁꯤ ꯔꯤꯀꯤꯒ ꯊꯦꯡꯅꯔꯗꯨꯅ ꯕꯦꯡꯀꯣꯛꯀꯤꯗꯃꯛ ꯗꯦꯜꯂꯤ ꯊꯥꯗꯣꯛꯈ꯭ꯔꯦ ꯌꯥꯏꯔꯤꯃꯥ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯀꯨꯜꯆꯥꯟꯗꯨ ꯃꯥꯒꯤ ꯁꯤꯖ 2ꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜꯗ ꯊꯣꯔꯛꯂꯦ ꯃꯈꯣꯏꯕꯨ ꯂꯂꯩꯕ ꯑꯃꯗꯤ ꯅꯣꯡꯗ꯭ꯔꯦꯝꯕꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯧꯕ ꯂꯥꯛꯏ ꯅꯣꯡꯗ꯭ꯔꯦꯝꯕ ꯅꯣꯀꯨꯜꯆꯥꯟꯗ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯀꯩꯗꯧꯔꯦ ꯅꯌꯥꯡꯁꯨ ꯌꯥꯝ ꯀꯪꯁꯤꯜꯂꯦ ꯀꯔꯤꯅꯣ ꯐꯤꯕꯝꯁꯤꯕꯣ ꯅꯣꯀꯨꯜꯆꯥꯟ ꯅꯣꯛꯂꯗꯨꯅ ꯏꯇꯥꯎ ꯁꯨꯝ ꯂꯩꯐꯝ ꯆꯥꯐꯝ ꯑꯣꯟꯅꯕꯁꯤꯗ ꯀꯌꯥꯗꯣ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯐꯥꯎꯗꯕꯅꯦ ꯏꯇꯥꯎ ꯍꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯅꯦ ꯏꯆꯜ ꯇꯝꯐꯥ ꯍꯣꯏ ꯏꯆꯥ ꯂꯂꯩꯕ ꯍꯣꯏ ꯄꯨꯟꯅ ꯂꯩꯈꯤꯕꯗꯒꯤ ꯅꯣꯡꯗ꯭ꯔꯦꯝꯕꯅ ꯈꯪꯗ꯭ꯔꯦ ꯏꯇꯥꯎ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤ ꯂꯩꯔꯕꯅꯤꯅ ꯑꯩꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛꯅ ꯄꯨꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯤꯡꯁꯦ ꯃꯐꯝ ꯃꯇꯝ ꯆꯞ ꯆꯥꯔꯦ ꯏꯇꯥꯎꯒ ꯑꯩꯒ ꯍꯥꯏꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯃꯨꯛꯇ ꯂꯩꯈꯥꯏ ꯇꯥꯟꯅꯕꯁꯨ ꯄꯥꯝꯂꯕꯅꯤꯅ ꯇꯥꯎꯗꯤ ꯅꯣꯡꯗ꯭ꯔꯦꯝꯕꯅ ꯍꯧꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯃꯇꯝ ꯑꯃꯗ ꯏꯃꯨꯡ ꯑꯅꯤꯅ ꯍꯧꯗꯣꯛꯅꯈꯤꯕ ꯂꯂꯩꯕ ꯑꯃꯗꯤ ꯌꯥꯏꯔꯤꯃꯥ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯗꯨꯅꯤ ꯂꯂꯩꯕ ꯒꯥꯔꯤ ꯊꯧꯅ ꯊꯧꯅ ꯃꯄꯥ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯃꯊꯃꯣꯏꯗ ꯅꯣꯛꯆꯔꯤ ꯑꯗꯨꯕꯨ ꯌꯥꯏꯔꯤꯃꯥꯅ ꯃꯉꯣꯟꯗ ꯄꯥꯎ ꯁꯨꯛꯐꯥꯎ ꯐꯥꯎꯔꯛꯇꯕꯁꯤꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗꯨ ꯋꯥꯔꯧꯖꯕꯁꯨ ꯄꯣꯛꯏ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯤꯇꯜꯒꯤ ꯐꯣꯟꯗꯨ ꯂꯥꯛꯏ ꯌꯥꯏꯔꯤꯃꯥꯒꯤ ꯀꯣꯜꯅꯤ ꯁꯤꯇꯜꯅ ꯍꯜꯂꯣ ꯏꯕꯦꯝꯃ ꯑꯣ ꯍꯣ ꯐꯔꯦ ꯐꯔꯦ ꯐꯖꯅ ꯂꯩꯌꯨꯀꯣ ꯏꯃꯥꯁꯤ ꯍꯣꯏꯁꯨ ꯌꯨꯝ ꯌꯧꯔꯦ ꯅꯠꯇꯦ ꯅꯪꯕꯨ ꯃꯐꯝꯗꯨꯕꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯨꯡꯉꯥꯏꯌꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯐꯖ ꯂꯩꯌꯨ ꯍꯣꯔꯦꯟ ꯏꯃꯥꯁꯤ ꯑꯃꯨꯛ ꯇꯧꯔꯛꯀꯦꯀꯣ ꯐꯔꯦ ꯊꯝꯃꯦ ꯌꯥꯏꯔꯤꯃꯥꯒꯤ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯂꯩꯕꯗꯨ ꯅꯣꯀꯨꯜꯆꯥꯟꯒꯤ ꯃꯌꯨꯝꯒꯤ ꯒꯦꯠ ꯃꯃꯥꯡꯗ ꯌꯧꯔꯛꯇꯨꯅ ꯀꯥꯔꯗꯨ ꯇꯞꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯅꯣꯀꯨꯜꯆꯥꯟꯗꯨ ꯂꯩꯁꯤ ꯂꯦꯝꯕꯤꯕꯨ ꯋꯤꯜ ꯆꯤꯌꯔꯗ ꯍꯥꯞꯀꯠꯇꯨꯅ ꯁꯨꯃꯥꯡꯂꯣꯝꯗ ꯏꯟꯁꯤꯜꯂꯛꯏ ꯂꯂꯩꯕ ꯑꯃꯗꯤ ꯁꯤꯇꯜꯅ ꯄꯣꯠꯆꯩ ꯕꯦꯛꯅ ꯆꯤꯡꯕ ꯑꯗꯨ ꯄꯨꯔꯗꯨꯅ ꯆꯪꯂꯛꯏ ꯁꯤꯇꯜ ꯂꯂꯩꯕꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥꯁꯦ ꯑꯣꯟꯊꯣꯛꯅ ꯋꯥꯖꯔꯝꯂꯅꯤ ꯇꯧꯔꯤꯁꯦ ꯏꯆꯥꯗ ꯄꯪꯌꯦꯠ ꯌꯦꯠꯂꯦ ꯇꯧꯔꯤꯁꯦ ꯂꯂꯩꯕ ꯅꯣꯛꯂꯗꯨꯅ ꯏꯃꯥꯁꯦ ꯑꯩ ꯀꯩꯁꯨ ꯋꯥꯗꯦꯗ ꯑꯗꯣ ꯏꯃꯥꯁꯦ ꯅꯆꯥ ꯏꯃꯥꯁꯤꯗ ꯋꯥ ꯑꯝꯇ ꯍꯪꯖꯒꯦ ꯁꯦꯡꯅ ꯄꯥꯈꯨꯝ ꯑꯃꯇꯪ ꯇꯥꯖꯅꯤꯡꯉꯤ ꯁꯤꯇꯜꯅ ꯏꯆꯥꯒꯤ ꯋꯥꯁꯦ ꯑꯣꯟꯊꯣꯛꯅ ꯂꯨꯕ ꯋꯥ ꯃꯥꯟꯈ꯭ꯔꯦꯗ ꯀꯔꯤꯅꯣ ꯏꯃꯥꯁꯤꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯂꯂꯩꯕ ꯇꯞꯅ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯪꯖꯔꯛꯏ ꯏꯃꯥꯁꯦ ꯌꯥꯏꯔꯤꯃꯥꯕꯨ ꯇꯁꯦꯡꯅ ꯃꯄꯨꯡ ꯐꯥꯅ ꯐꯔꯕ ꯁꯤꯇꯜ ꯅꯣꯛꯂꯛꯏ ꯐꯔꯦ ꯍꯧꯖꯤꯛꯇꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ ꯑꯗꯨꯅꯕꯨ ꯃꯥꯒꯤ ꯄꯥꯕꯨꯡꯅ ꯕꯦꯡꯀꯣꯛꯇ ꯀꯝꯄꯅꯤꯒꯤ ꯋꯥꯔꯤ ꯁꯥꯅꯕ ꯊꯥꯗꯣꯛꯈ꯭ꯔꯤꯕꯅꯤ ꯍꯩꯃꯥ ꯋꯥꯔꯤ ꯁꯥꯗꯅ ꯂꯩꯔꯦ ꯂꯧ ꯅꯪ ꯄꯥꯕꯨꯡ ꯍꯣꯏꯁꯨ ꯏꯃꯨꯡ ꯌꯧꯈ꯭ꯔꯦ ꯏꯃꯥ ꯑꯌꯤꯡꯕ ꯑꯃꯃꯝ ꯁꯤꯟꯒꯦ ꯑꯗꯨꯒ ꯊꯛꯈꯤꯁꯦ ꯋꯥꯗꯨ ꯍꯥꯏꯔꯒ ꯁꯤꯇꯜꯗꯨ ꯆꯪꯈꯤꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯏ ꯂꯂꯩꯕꯅ ꯐꯠ ꯍꯪꯖꯜꯂꯛꯏ ꯏꯃꯥꯁꯦ ꯂꯥꯁ ꯑꯣꯏꯅ ꯋꯥ ꯑꯝꯇꯒ ꯍꯥꯏꯖꯒꯦ ꯁꯤꯇꯜ ꯇꯞꯅ ꯍꯥꯏꯌꯨꯅꯦ ꯏꯆꯥꯕꯨ ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ ꯂꯂꯩꯕ ꯌꯥꯏꯔꯤꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗꯨ ꯂꯩꯔꯗꯤ ꯑꯃꯨꯛꯇ ꯄꯤꯌꯨ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯦ ꯑꯗꯨꯕꯨ ꯑꯗꯨ ꯍꯥꯏꯕꯒꯤ ꯄꯥꯡꯒꯜ ꯑꯗꯨ ꯂꯩꯖꯗ꯭ꯔꯦ ꯏꯀꯥꯏꯕꯅ ꯃꯥꯡ ꯊꯥꯈꯤꯕꯅ ꯋꯥꯗꯨ ꯑꯃꯗ ꯑꯣꯟꯊꯣꯛꯂꯒ ꯍꯥꯏꯔꯛꯏ ꯑꯇꯩ ꯅꯠꯇꯦ ꯏꯃꯥꯁꯦ ꯑꯩꯈꯣꯏ ꯁꯤꯟꯊꯣꯏꯕꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣ ꯑꯗꯨ ꯑꯃꯨꯛꯇ ꯄꯤꯕꯤꯌꯣ ꯑꯩ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯕꯅꯦ ꯏꯅꯥꯎꯗꯨ ꯃꯋꯥ ꯃꯄꯥꯎꯒ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯇꯜ ꯐꯠ ꯍꯥꯏꯔꯛꯏ ꯏꯍꯦ ꯄꯤꯒꯦꯁꯦ ꯍꯥꯏꯔꯛꯀꯦ ꯅꯪ ꯏꯁꯨꯂꯨꯀꯣ ꯀꯗꯥꯏꯗꯅꯣꯅꯦ ꯃꯥꯒꯤ ꯅꯝꯕꯔꯗꯨꯕꯣ ꯑꯣ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯛꯑꯒꯦꯀꯣ ꯏꯁꯤꯜꯂꯨ
Lalaibana, haibiro. Sital tapna Sintoibagi number do haidaduna pirae, aduga tapna hanglai. Ihadada Lalaiba. Lalaiba sital na hanglibadu kumde, mabukning da nukladuna. Pare, Sintoibagi number lairabanina, hekta mangonda pau paurage. Aduga Heereimagi number do, hekta laurage. Direct mamada laurade, kangnai jani hairasui kaida. Lalaibana manglibadu sital na kaurae. Lalaiba. Lalaiba kangbre kangi, sital nukladuna. Lao, changlasi. Asi hairaduna sital du changkre. Lalaiba su tapna imunglam da changkre. Numidangi matam oirabada, chak chana thaknaba loiraduna, Lalaibadu, hotel gi che chang khara suri. Madu loibaga ngasai Sintoibagi number duda, call taushin gi khalladuna, magi phone da namlaga call tawi. Ahanbadi pairakte, ani suba taubaduda, Sintoiba call receive tawrae. Hello, Sintoiba, dalalaiba ne. Sintoiba lalaiba oirambaduda, haraujena kumlai. Dalalaiba, aya, yam thajadiye. Kai leino, langle leitro. Ikai khangkidraba Sintoibani, hekta hangjilakliba ni lalaibada. Lalaiba phat khume. Hek, angang na purha. Langle leiraga kaidoge haino. Mi aina phone tawraklise kari haige dalalaiba gaina hanglaktine. Sintoiba noklai. Oh, sorry dalalaiba. Kai haige haibiro. Lalaibana. Na Jamesy gi number leitro. Amta piro. Sintoiba su lalaibagi waduda chance lawsilai. Hoi, Jamesy gi number budi pige. Ado, dalalaiba su langlen gi phone number ingonda amukta pibiyo please. Lalaibana. Hairene nang chance lawbade. Langlen number di ingonda laite. Tamani gi number budi laye piro uro. Sintoiba yam tanna. As. Yare chodudi pamdre. My number do direct oi pami dalalaiba. Lalaibana. Masingang siyangone. Adu nungairiba nangbo. Training du bukam dawrige. Sintoiba kakngangang lay. As. Kaidino, nungaite damta dalalaiba. Adu dalalaiba. Pabungay imasioido kara yengshinbyo. Ijemsiju Bangkok to koi krimale. Lalaibana. Ho haipa sabirano. Ay ithawne madudi. Aduni ni Sintoiba. Ay na sida kumuto kay lere. Aduga noina Jamesy duna yengone. Kaya da nungai no kuitholaga lerino haiba. Sintoiba noklay. Ay di khangdebu. Adu dalalaiba. Langlen du kari tawrige. Lalaiba nukladuna. Warise, sagai saraga langlen da hekta tainena. Sintoiba su phat khumlai. Dalalaiba su khoi Jamesy da hekta taidudi. Adu kai tawrige haiba. Lalaiba sat khume. Hai, medi nurse oikidawre. Sintoiba mathanta thik noi. Ses, madiyam naye. Lalaiba Sintoiba da phat haijilai. Oh yare, yam khainarugumse. Number do sat text tawro. Nayamba thameko, phaja layo. Ngausinano. Ngausinaradi chai khangidana. Sintoiba noklai. As dalalaiba sima. Lalaibana. Sintoiba yare thamlage. Hayeng amu phaunarasi. Hai, na Jamesy gi number do kauni ko. Sintoiba su phat khume. Ai su langle number kauni. Natradi aidi tharoi ko. Lalaibana. Hai, Sintoiba othi tawronu. Thame. Asumna anido phone thamnakre. Ngaihak leraga Sintoiba ma Jamesy Yaireimagi number do lalaiba da text tawrai. Lalaiba haraubuna mahaki thamoido mapan tholakadore. Tapna number do call tawshile. Hek tawbaga fatlauna call du paire Yaireima do. Lalaiba masado ipapa khale. Yaireimagi khonjel do matam kuina tarudrabaso magi Yaireima ni haiba dum khangi. Tapna nushina kauje. Hello, Heereima. Yaireima mikupta paukhum satpire. Wrong number.